Assalamualaikum mayam si jum cultivation tawbaidamakta ching mai tharaga jungle sengdoaga ching mai tharaga aduda ekhoi low sabji mayam punna chaithoaga moi hullaga sida chas tawbani chaso matamda sigi yum sida lay mohai thabak surga pothaba adai lekpa tara su lekpa heng fasal lakhut matamda mohai mathau tara sida lei sumaina mohai mafam amada 6 months habidi tha taruk maruk cultivation tawi ate atopa maham amda mo chatli sigi se ekhoi north east ki mafam khudimakta chinglei mafam khudimakta uba phangani jumgi fasal si yamna hawi organic su oi fasal thabagi matamda mai thabagi mai tamdona sar oibanina sar gi su mathau tade